Online Manipuri Kuki Pauming Tabri Pumna Putola Shramna Krumjari, Ahan Bada Maroiba. Pungun Mariki Manung the Kotuki Todota Chenaba Kuki terrorist and Langana Fagadavani, JAC. Kuki terrorist na drone season na duna bomb amadi nong may kapsilak pada mauna ama sikiba machanupi amasung paumi yaw na taraga matoy so open nanghan kibagi mayokta JAC against the brutal killing of let ngangbom ongbi surbalana Manipur lenga amadi central lenga to tungan tungama demand tare thabak to ontong na bataksilagli JAC demand tauriba sing adudi Kuki terrorist sing asigi mayokta kudak to operation pangthokadabani pung kunmari gi manungda ngarangi thawdo aduda hakthengna na chenaba sing phagadabani Kuki terrorist singa India lenga ka inari basu kudak ta lauthokadabani Kuki terrorist sing da hakthengna na mateng pangliba Assam rifle sing Manipur dagi kudak ta lauthokadabani tampaki chinga naknaba mitai khol sing da lenga asina chaba security sing ngak selhanbaga loinana laikhidrabi amadi aso open nang horaba singi tangai fadaba khudingmak lenga na pugadabani loinana kariguma JAC na taliba demand sing asi lenga na thabak to onthok trabadi Manipur gi miyam gi loinana demand sing asi phangdriba fawba akan ba khongjang chingchangsin gani haina ngasi laikhidrabi surbalagi pungna fam phayengda pangtopa pawgi mifamda demand sing asi lauthoki bani tarakpa update IRB bunker da matau karamna Kuki Millitantsing na drone sijina dulna landari bano haina sagomang khegwada leiba kunipan suba Assam rifle da miyam thomjenkre su chatnariba Kuki Millitantsing na masagi designated camp ta leitana makuta kulai paiduna kari maramgi drone sijina duna naron da lesilaga maitai da landari bano haina Sinam Village Protection Force ki control room advisor somorjina phongdo khre wafa masing asi Sinam khungi maning da leiba Maikam ching mathakta lairiba IRB bunker da matau karamna Kuki Millitantsing na drone sijina duna landari bano haina sagolmang khegwada leiba kunipan suba Assam rifle da wahang hangani haiduna khunja sing amadi BPF ka punna lakpada paumi singa unabada phongdokhibani makha tarakpa update ta Chief Minister Senjam Chirangi fibam yingsinba chatkre ngasi numidang waram Senjam Chirang da Kuki Millitantsing na drone sijina duna bomb thadarakpadagi leisabi nupi macha ama yauna miyoy ani asopan nangkraba matung Manipur gi Chief Minister N Biren Singha Senjam Chirangi fibam yingsinba chatkre hairi makha tarakpa update asidi editorial kalam dagi lakhocharake Kuki terrorist singi landa laina lofam thokte aikoi miyoy bana pami nungaiba arang araki yumkai mamal atangba luxury car tongba matam matam gi phazaraba fijol set chaduna chaningba chaba chatningba chatpa koiningba mafam da koiba khalu khaluba khudima hekta ningba thungba punsi mahing aduni adubu fana yamna nungaiba punsi mahing oiduna so miyoy bagi punsi asi sibanai haibasi matam pumna makta karoi dabani aigi haiba matam adu loraklabada taibang asi thadokuna chatkhigada ithantani aigi nungsiraba icha isu lan thum pumna mak arembani maram adunai khoi miyoy bana ten khraba matam khara hinglingaida tarumgadaba thaudang si imalaiba ki damak tungi mirol gi damak afaba thabak khara tawramba duni chahi lising ani henbagi puwari leijaraba khunai asi gi damak imalaiba ki damak mirol asi gi damak layoi khraba thongna faraba ipai pusingna thambiramba aikoi gi ngamkhai aikoi gi fidam aikoi gi ikai khumnaba ngasi gi mirol asi na ngaktuna thamba haibase aikoi gi thaudangni ngasi di chahi lisang sina ngaktuna thambiramba aikoi gi ngamkhai da Kuki terrorist singna singnarakle phongna amadi naron da huran lanada aikoi gi ngamkhai da singnarakli ba si aikoi khudingmak thongna fana chongthoktuna lanthingna bagi fibam madu yaurakle aikoi khudingmak mikap tholasi tumdun leibagi matam adu natre maning makha tamna leijaramba aikoi gi ireiba asina India lengakta tinkraba matung sanglaba chahi 63 rom asida aikoi gi fibam kari oiri haibadu pumna makna khanthaminaba matam yaure ngasima Kuki terrorist singna phongna singnarakliba chatharliba singna basi kanana thengnaribage haibase chobo hang ama oire haukiba ing kumja 2023 gi May 3 dagi hawrakiba tha 13 helaba Kuki terrorist singi lan asida miyoy kaya laikhidre kaya asopan nanghankhre yum kai lan thum kaya mai thaduna mahan tahankhre mayum mai kai leitraba miyoy lising humpu hena relief camp singa changja form lauduna leiri awa chaitheng marak sida Mathanda sijakiba su yaukre haujiksu punsigi hingbagi mahau fangdana yamna wana tongan ba relief camp singda changja fam lauduna leiri thogliba irang asida center amade state lengang waroisin purakna ba honaraba su ngamdana leiri tha tara taruk helaba irang asi ngai hak nemthaba maluraba su amu khana ngarang dagi hauna Kuki terrorist singna Imphal West ki kautukta drone sijina duna bom yauna chatharakiba landa mauna ama siraga machanupi yauna miyoy taraga mathoirom sokre inau nobo oirakliba hingsa gi thaba asi center amade state lengang na taraina lofam thokte thawong asi nation asigi integrity da phongna singnarakpani tha tara taruk helaba irang asi loisinba ngamdaba haibase khoi pumna maki oina laibak thibani misi mina so apan amadi amanga ta chawna yawa irang asigi waroisin ama leifam thoi waroisin adugi lambi thinaba honagada bani ngahang ngahaki thawong thoksil chathabana irang asigi Waroisin purakpangam loi haujikti irang asina maram oiraga mitum khuding magwa bana kham thengle irang asi araiba pambai loksin season aduna loksin naba honagada mani irang asina astu makha chatharakla badi afaba lambida lakani thajade miyam gi ihau lakpa ngairagum se Kuki terrorist singi lan asi laina lofam thokte